ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯕꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯆꯍꯤ ꯑꯃꯒ ꯊꯥ 8 ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 15ꯗ ꯗꯦꯜꯂꯤꯗ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯈꯤꯕꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯀꯧꯇ꯭ꯔꯨꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:15 ꯔꯣꯝ ꯇꯥꯕ ꯃꯇꯝꯗꯒꯤꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛ ꯍꯔꯥꯎꯊꯦꯜꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯁꯝꯅꯔꯤꯕ ꯆꯤꯡꯌꯥꯡꯗꯒꯤ ꯈꯔ ꯀꯨꯝꯊꯔꯛꯂꯒ ꯀꯧꯇ꯭ꯔꯨꯛ ꯈꯨꯜ ꯇꯝꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯂꯥꯟꯗꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕꯣꯝ ꯑꯍꯨꯝꯁꯨ ꯊꯪꯅ ꯀꯥꯞꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯒ ꯍꯔꯥꯎꯊꯦꯜ ꯑꯃꯗꯤ ꯕꯦꯊꯦꯜꯒ ꯇꯥꯏꯅꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯂꯣꯛ ꯑꯗꯨꯒꯤ ꯃꯌꯥꯗ ꯕꯣꯝꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯕꯗꯒꯤ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯀꯧꯇ꯭ꯔꯨꯛ ꯈꯨꯜ ꯃꯌꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯔꯤꯖꯔꯚ ꯕꯠꯇꯥꯂꯤꯌꯟ (IRB), ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ (MR), ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ (CRPF) ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯈꯨꯗꯛꯇ ꯍꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯕ ꯄꯣꯛꯄꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ IRB, MR ꯑꯃꯗꯤ CRPF ꯀꯥꯡꯕꯨꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨ ꯃꯆꯤꯠ ꯑꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯐꯥꯎꯕ ꯆꯠꯊꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4:45 ꯔꯣꯝ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜ ꯑꯃꯗꯤ ꯍꯔꯥꯎꯊꯦꯜ ꯆꯤꯡꯁꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯔꯣꯝ ꯀꯥꯞꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯥꯞꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜ ꯑꯃꯗꯤ ꯍꯔꯥꯎꯊꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯝꯅꯕ ꯆꯤꯡꯌꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯕꯪꯀꯔ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯩꯁꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩꯔꯦ ꯍꯥꯏꯔꯤ꯫